ngasi March ki tang 2024 nomaji numit sida aikogi Kasar Assam gi Lakhibu division gi manung chanba Benagani South Borakta All Assam Manipuri Youth Association Manipuri Youth Front of Assam Pen Mamom amadi Women Action Committee for Village Protection yaurani hai lakri aikoina plus miyangi Assam sida leriba Maitei China Kuding Maki Makoigo opinion Puraga, I can jointly see press statement when a Taduk Sagadose, Moro Panam, the Yamsana Hirabda. How you say, Quina, Manipur 3 conflict, say Manipur Kate conflict, Malam Tariba, Maitei China Kuding Maki, a Kopunaki concerning Aduna, Hariba, a Kuijamna, Waida, Atkumatic, a Kuijam, Shun Montamoiba, Nama Chiro and Rasida. A quick carito, Topage, High Matanga, Mapo Hamde Kuna, Mahal Matel seminar, meetings, discussions, Mam Toga, a quick carito, Sige, Carito Sige, a quick Mategi, Malandali, Matei singing, especially Manipur Marabak, the we have done that. I'm not Kanan and Nathan Rasida, a quick Assam the lady, Maro and Manipur Mapana, Sam the lady, I think Machine Dam River Matei singer. Mohammed even Harold singing. Sinsinami the Makta, Equi, Harau Kumai, Hadoksi, Aduga, Sirasua Tok, Karatosi, Hainakiba, Ladyba, among the look my own high plus Miam, Sumating Matanga, they not built over. Adubo, Heidi Buck and a single, Tumoinaga, Awana, looks in Singa Boina, Nang, date 30 the Assam University, Manipuri Students Union na, Yamna, irresponsible among the Kenta Levaki responsibility of the Kenta Masa Kangana. Lai Hedaba, Chino, Mayamsina. Kogi Mayamna Tingatina, how Kumegi, all Peggy, Hawali Ranga, Tawagi Duma, Tabaka Tagi said, Mayamna Timothy Penadre. Other Nang Midam Tupama, Namsigi, Sangma about Zala, Mayamna phone to Ray, you want to put command to in a high position. I high position might have one Mayam thinking Shalom, and then Wahaltamino, high program later. The wrong Mayam Yatam Tuina. According to the loop sing the Natana Imai don my own Zawi, Honyam Pulaga, Masagi, Hariba, Marangi, Maxau, Tekiba, Adumba, Akogi China, Crado, Ekoga, Wakalam, Taminasi, Havigi, Aquina, Apilam Togeri, Adamanina, Palabda, no one can. Assam University, Manipuri Students Union, President Riba, now no Krishna Mohan, Adegi, Ate, organized of the Jar of Miamsing, Masaya Kotilibam Yam. Saya organisasi aku ngasih tahu sih ya, juga angkang wakil terminasi, mesin kok aku ngasih masih tinggi bah aku organisasi yang mereka amnya anak tamjari, ada mengatakan aku dah aku mereka sinau singjau, heran mengatakan kami. Aku yang hendak ke yausang mangani sih, aku na pengantar malup mayama pulaga, demi mangani, nanti na aku ini Manipur tu ke berang ngasih luar di bawah, Assam dah tuan cuai dah Manipur, kuting maksud harap aku mai tahu sih na. Hanjin loop ke ana hijack hai baju ngarang ase Assam University Manipuri Student na ko ye je mai snam purak laga ko gi harau kumai haidi sei no mai to base ko ngasi famliba loop singna thamoi songna pen de phungdei athuba matamda Assam University Manipuri Student gi du chingba singbo ngasi phamin riba maifa amya doina ko women action huen mamam to loop mayam siga punna phaminaga Gyan Taminabi Kudong Chamam Lomina Siaduna, Assam University Manipuri Student and Gitch now in the Hajri. Naranto Kiba Sida Yajimas Namna Fan Kiamuk, Kalman from the Kalamba relief came the donate we have issue, Assam University Manipuri Student, Shengdor Academy, Aduna Tagadi, Aquina Makata by action lower Pada, Mokoina Dugi action Dugi, Sok Jabado, Mokoi Masania Jagadini Habise, Nasi Pamiba Koyichin, Loop Mayamsina. Live ke warrior ni habido khangjam biu na tuba matamda numi mangani ngasi no maijing matangi sangwanje ni rai gi manungda Assam University Manipuri Student ngi chinausing ko yamaga maifaga loop sing jiga punna phamina be khudong chaba ko ge pau phongna biru haina ngasi media ge thongda appeal tawi para hogi ba mas ki tang kuncha apegi thangjen mi adugumba nimit asida Assam University da AJ Maisnamna laktuna afoi Assam University ki student union ka tauraga
isai nongmai tawduna adugumba laibaki akhoi lamdam sigi huji manipur da phong sana irang hori basigi mathakda adugumba mapan manipur da leiriba akhoi mayamna ngasi karigumba function akhoi harau kumai ningon chakauba hogiba mayam amso khoi tawdana lae aduga loina le yausang si harau kumai tawna ro si haiduna leiriba akhoi mapan siga tariba kasar assam da tariba mitei mayam sina ngasi akhoi mapan da leiba mitei mayam sing sena ngasi akhoi adugumba harau kumai nungai base akhoi matam kharadi tawgiroi si haringi terak sida athing basu leiribani si sho mayam ama pullaga akhoi tawgumsi handaki jaksing si akhoi lep si hara lep piba maning sida ngasi SMS namna la aga adugumba akhoi isai nongmai thoram asi tawgibasi akhoi yamna nungaite maramdi madu yamna thubo matamda hairiba akhoi Assam University ki leadersing haibadi student non kangbu singa sili langi ba mayam dona akhoi leiriba mayam sida akhoi ngasi phami ba akhoi adugumba CSO sing sida adugumba laiba ki oiba adugumba ahalaman sing da su leiriba mayam punamak da su akhoi masi sengdokpam athuba matamde sengdokpam thui haina ai khanjai aduna athuba matamda su sengdokpiro umaramdi athingba leina akhoi tawiba sidi leiriba akhoi leibak sida leiriba CSO myam akhoi asidi yamna usit thawoidaba adugumba akhoi karan darak pa haitare adugumba anyai ne laujei masem chu sengdokpiro waina thamjari